Miyoi amata chithadana vaccination tauba ahanba assembly constituency da lupa lakh kun gi mana pirigani haina Chief Minister N Birena lauthokre. Wafam asi ngasi Krai SG oina mobile vaccination program da siznagadaba insulated vaccination bus launch taubagi tharam amada Chief Minister na phongdokhibani. Lunana hojik leriba COVID-19 ga mari lenana athing basing kari komthokpa yabage haibadu khanaraga komthokpa yabasing komthokani haikre. Medical tamliba mahiroi sing asina mahi tamba loidana register toba matamda achepa wasak launaribani adubo ngasi gi chakhalakpagi arang arak mayam asida wasak sing adu tungoinaraga thabak torakpa Dr. Kayamarum ngasidi uba fangle haina Lok Sabha gi MP Dr. R.K. Rajan na haikre wafamasi ngasi Thoubal district ki KHANGABOK ki manung channa National Highway 102 gi Nompokta Nauna Saba Sur Hospital kauba ana layengsang ama sangabagi thoramda mahakna haikibani. Lobukta tractor accident thoktuna haukiba June 19 da laikidaba Thoubal district ki KHANGABOK maisnam lekaidagi ningthojam dizen gi imung manungda All Thoubal District United Club Organization ATUCO na chanaba potlam sing tengbang pikre. ATUCO gi president Rajan Loitamna imung asida tariba awaba asi yenglaga lamdam asigi civil society organization social worker amasung lengakna miking changbiduna tengbang pibiu haina appeal tawrakli. State asida hojik chathariba COVID-19 gi vaccine kapagi thabak asi khara hena pak sana chathanaba Manipur lengak na lokhalakpa thorangs gi makhada District Administration Thoubal amadi KHANGABOK Part 1 GP ge pradhan ga khusam naduna ngasi GPSC gi tongan mafam ahumda pak sana vaccine kapthokre. GPSC gi manung channa ward number 1 2 3 4 amasung 8 ki oina panchayat garda kapki Bangsi Budon Mandirda ward number 5 amasung 6 ki miyoi sing kapthoki aduga KHANGABOK Sorokwama Community Hall da ward number 7 9 amasung 10 gi miyoi sing COVID vaccine kapthoki. BJP Manipur Pradesh ke State Executive Member amadi KM Blooming Higher Secondary School ki founder KH Manjor Mangang gi mathakta KHANGABOK maisnam lekai da leiba UYC Club ki secretary ni haizaba KH Dolena kanagumba miyoi amagi rajniti gi oiba thawon seda media da lana haizilakpa laibak thibani haina Bangsi Budon Youth Club ki General Secretary Laistram Premsit na phongdorakli. Consumer Affairs Food and Public Distribution SCAF and PD gi DSO L Ipotombi amadi Inspector Hawam Bobina luchingba team amana ngasi MS Thompson Indian Agency Tamelong gi chatna kangwan kaina Sangafam Bazar Paumai Colony da leiba Thompson gi yumda leiba LPG gi GODOWN yingsinkre aroiba warning pikre. SCAF and PD Minister yauna makok thongba officials singi yathang matung ina Indian Oil Corporation Limited IOCL LPG Senior Manager M Gaithong Chungsu Sorkyaduna yingsin kongchat adu chatkibani. Thasegi kun manga dagi MOREH da leiba tungan ba community leaders singi office da numit taruk ni leppa letana chatharakiba paktak nana COVID vaccination kapthokpagi tharam adu ngasi MOREH gi ECODOM office da loisinkhre. All Community Development Organization MOREH ECODOM na sinduna pangthokiba vaccination adu Additional Deputy Commissioner MOREH K Jadumani SDO MOREH Irengbam Dinesh Kumar amadi MOREH Police Station OC Dilru Kumar na sorok yaduna yingsinki. Royal Riders Manipur na COVID-19 ki pandemic ka mari lenana North American Manipur Association nga kusam naduna ngasi lengak na alaiba lamboi khongnang khongda leiba COVID Care Center amade luwang samam da leiba quarantine center da PPE suit oximeter sanitizer masks surgical gloves mating pangkhibaga lunena tungan mafam singda chana thakna maponam sing tengbangkhre.